Ahmedabadagi Haura Fauba Chenba Express train gi disabled person sing na tonggadaba bogi da able person nupanipi kayana tongsinbadagi achoba irang amanga si thokre Madhya Pradesh tagi Hari Singh Chauhan koba disabled miyoi amana magi family ga loina na lakpada disabled bogi da tongduna lakpa sing tongba yaroi tongpham leite habadagi train number 12833 adugi chen chingbadagi train adrunga hak lepki hairi DDAM की General Secretary MD Yunus Khan amadi Advisor Dr. Kiran Yendrem Bangaloinana akan mamong da protest tawbadagi haki matungda train adu amok thawan ki adubu mafam adugi railway gi duty tawriba police amadi TT aduna ahanbada disabled sing da onsillaga khudomi singduna ki halakpadagi mungnabadu thokibane hairi adubu konadi train gi authorities sing aduna disabled sing adubu mateng pangbibadi lairadana yana batawraga chasi thengle matam leitre haibadagi tapthanaduna khongsat adu amu hoki hairi Sawombung Sangit Samaj gi Zahi gi mifam amadi lamdam asigi kalagi oiba manamathum phanglaklaba saknairaba miyoi singbu taramna okpagi thoram pangthokre Sawombung dalaiba Sangit Samaj asigi holda ngasi pangthokiba thoram aduda Waiton Gram Panchayat ki Pradhan Pukhrambam Surbala amadi Sawombung Sangit Samaj ki President Khagokpam Samuna maru oiba mithung oina saruk yaki hairiba thoram aduda lebak ningba isai sangdamnaba lising ani kunithoi da ahom suba mana phangkhrabi Pukhrambam Priya Young Talent Leadership Award Lising Ani Kunithoi Panglakraba Ekendra Tensuba Jury Special Mention Award Lising Ani Kolumdoi Panglakraba Osi Mera Amadi Lising Ani Kunithoi gi Best Music Director Mana Panglakraba Nanau Sagol Semda Asamba Khodol Piduna Pungning Thogat Pagaloinana Ngasiki thoram aduda taramna okhi ngasiki thoram aduga mari leinana Sawombung Sangit Samaj ki Secretary Huidrom Gunamangang na hai hojik lairiba Sawombung Sangit Samaj ki phibam asi hana leiramba asidagi kharadang oirbasu phagat pangamnanaba Ministry of Culture dagi mateng lawnaba hotnari lamlong dagi awang maikai da lakpada maikai asigi amatangairaba kala sanskriti gi laisang asi phagatnaba hotnabada mipum khuding makna mateng pangbiyu sotharaba maikai asidagi haujakhiba masak nairaba miyoi mangana athoiba mana mathum phanglakpada harauba nungaiba suphongdokhi hena singthaba yaba miyoi kaya tungda suthorakpa oirasanu haiduna makhatana mahakna phongdokhi ai kainda kaka ko homnati tata nan ko patare ai kari demo kaka nisni bano ai ki barande ai mamangi chahi da suya be zare is what mo bi kutta kaka na asai wa kulu ai nan ko patare ai ki bi kutta adu chamana da shi saya sindi bese ala ya yogi adu ai kaka mang ku se ku zare ai mai lo ko se ihana da kaka ti bese ke se ai paise di maram no so ai di di maram so citation maya ko pd maya ko kunzaba issue message de mushibana pd no ate adu sakan review citation so to mati mai cheni chami adu patu mara lamalla lansin de person nam to di hai atai no tu sana asan ba mu ya hafta na ai madu ki mai du ka khamjele maram de ai ko ne jemos ko ki no ta thawa ka mapana thawa ka masiti khadaba bajute ta ni ila ka sai sai ni ka kaya ne pe pa ni se wa ko no bi ko me se na no le ba chi su me se na kai wa ta no le ni masi ai ona ani chi ne ka ta ta PG tamnabaki damak pangthokadoriba CUET examination thagadaba mahairoi singi damak special coaching pangthoklagani haina mahairoi loop da samna phongdorakle Manipur University Council Desam gi Secretary General Santosh Khaidemna thokpa cherol amagi matung inna Desamna sahi kudingi lamdam sigi awangba thaki mahi masing tamnanaba tamningba mahairoi singi damak yenglaga Manipur University yauna lamdam asida leiriba university singda mahi tambagi khudong chaba phanganabagi wakhalolda pangthoktuna lakpa Special Coaching for University Entrance Test handak sehi gi oinasu thasigi kunmari dagi hauduna Johnston Higher Secondary School da pangthoklagani hariba coaching asi yauduna university singda awangba thaki mahai tambiningba mahairoi singna lakliba tangkun phawbagi manungda form lauduna thajilakna bakhangalakli
कोचिंग असिदा मणिपुर यूनिवर्सिटी यावना तोंगन तोंगनबा यूनिवर्सिटी सिंगदा रिसर्च तौरिबा अमदि लोइख्रबा स्कॉलर कयाना फैकल्टी मेंबर ओइगनी कोचिंग असिगिदमक नमथोकलबा फॉर्म सिंग क्वाकैथेल बाजार लेबा देसाम हेड ऑफिस डिस्ट्रिक्ट ऑफिस देसाम अमदि मणिपुर यूनिवर्सिटी काउंसिल देसामदगी फंगनी लोनना ऑनलाइन रजिस्ट्रेशन तौबगी खुदोंग चाबसु लेगनी कोचिंग असी अरापदा अमदि मणिपुर वांगमदा लेबा माहिरोई सिंगिदमक येंगलगा ऑनलाइन अमदि ऑफलाइन गी खुदोंग चाबसु लेगनी कोचिंग असी द यावरिबा डिपार्टमेंट सिंगदी मणिपुरी adult education library and information science NSS mass com CS life sciences chemistry physics commerce economics sociology education BEd English history MCA political science geography statistics psychology maths art science linguistics forestry and EVS dance asina chingbani hena kopamarol gi damak mobile number sing 936201150 813207536 natraga 883706820 da pau phorokpa yagani haidi Reform, Attend and Discover RADG Marisuba Foundation de Thoram Lampel de Leba Indian Medical Association Manipur State Branch ki Loisang Nangasi Pangtokre Red ki co-founder Dinkal na Fongtokibada Raid Asi Kumzali Sing Anitara Mapaldeki Hodokiba Institution Mani Institution asida active oiba mahiroi chamri leibaga loinena asi phawada mahiroi yangkai ki mathakta tongan ba cabin crew hotel management corporate organization da thabak phangbangam khre athoiba mithungnen oina saruk yakiba webinar groups ki CMD Dr. Dablina Manipur da thabak phangdaba naharol lakh manga leibada government ki thabak kauriba asi lakh ama khaktani thabak loba loi khraba matung ahangba mention na ba thabak kauba khaktani mahakna makhatan haiki Manipur da thabak subam laibagi mapani misingna thabak suba changlakpani ekhoigi nahasing tandaba thabak suningma mathau tai phongdokhi Gunda oiramadagi politician olakiba Uttar Pradesh ke hanagi MP Atik Ahmad amadi mahaki manawnupa Ashraf ngarang masakhangdaba mioi ahumna nongmaina kaptuna hatkre thawdo adongarang numidang warem Prayagraj ki Calvin Medical College da medical examination gi damak police na purakpada college adugi manakta thokibani makhoi anibu nongmaina kaptuna hatlamliba mioi ahum adu mafam adumakta da police ta surrender tawkhre thawdo asiki matung UP Laingakna Lucknow Prayagraj amadi state asigi district Humbudra Humdoida section 144 thamkre loinana UP ki Chief Minister Yogi Adityanath awangba thaki inquiry ama chathanaba khangan kre Prayagraj amadi thangnaba mafam singda akanna saksal thorang lokhatkiba loinana police na mafam kayada flag march pangthokre haidi Panbayabadi UP ke hanagi gunda oirambadigi political la changlaktuna MP oiramlaba Atik Ahmad amadi mahaki manawnupa Ashraf makhoi ani Umesh Pal kidnap tawbaga mari lenana jail la lerakhibani nakalamaramda Atik Ahmad ki machanupa Asad numit nini ki mamangda police ke encounter de lekhidrabani court ke order ki matung ina machanupa ki aroiba lairul chanba thoram phawbada security ki yenglaga Atik Ahmad fu yahan khidabani Chalibe tha asigi tang tara mangadagi tara taruk phawba Uttarakhand gi Nainital da jathakiba 12 Federation Cup Senior Men's and Women's Bodybuilding and Men's and Women's Physics Sports Championship ta Manipur gi oina All Manipur Bodybuilders Association AMBBA gi makhada satkhibi Royal Fitness Academy Gym RFA Gym Thobal gi sanaroi lesangthem Sarita Devi na Open Women's Bodybuilding Competition da gold medal lauduna Manipur gi mingchat purak pangam khrei lesangthem Sarita na gold medal lauro khibagaloinana RFA gi maikaidagi All Manipur Bodybuilders Association AMBBA amadi Indian Bodybuilding Federation bu thagat phongdorak lei panbayai Manipur gi oina manager cum coach Y Neil Birsing amadi assistant coach W Jamuna Devi na luchingduna chatkhiba Manipur gi team aduda punna nupa nupi sanaroi mangana competition asida saruk yakhibani Manipur ne yumbu oiduna ngarang Imphal gi Khumalampakta Femina Miss India 2023 mai pakna amadi chinglem na pangthokre ngarang namidang pangthokriba thoram aduda Rajasthan gi Nandini Gupta na Femina Miss India 2023 gi crown funky
Delhi gi Shreya Punjana ahanba runner-up aduga Manipur gi Thongnawjam Strela Luwangna anisuba runner-up ki crown upapangki. Manipur Tourism Department na VLCCN Trends ka khusamnaduna pangthokiba beauty pageant asida tongan state chingdagi makok tarakhraba contestant kuntrana saruk yakhibani. Hariba beauty pageant singasi tha asiki tareta Femina Miss India Grand Finale gidamak Imphal la thunglakibani. Ngarang pangthokiba finale aduda lising ani ki Miss India Neha Dupia, boxing icon Lystrom Sarita Devi, choreographer Terence Lewis amadi film director amadi writer Harsavaran Kulkarnina chingmana judge oiduna thauramadu pangthoki. Haukiba pung kunmari asida India da nauna miyoi lising tara supna malfudra humdoi COVID positive oiba thengna laina asina maram oiraga miyoi kulhumdoi laikide phagalakpagi changsa da malfudra nipal 10 mik taruk nipal da hantharakre apunba confirm case koti mari lak nipal lising tara nipal chama tara manga yaukre active case masingna lising yang khai tara chamanga nifuni thoi da hengalakre laina asina maram oiraga laikidaba apun migi masingna lak manga lising kuntrama thoi chama tara mari sure laina asidagi naba phagalakduna discharge tokiba apun mamigi masing koti mari lak nifuni thoi lising kun mapan chamri yangkai mapan yaukre laina asidagi ngakthokna ba vaccine kapthokiba apun mamigi masing na koti chani kun lak khomfutaruk lising kun taruk hele malim gi oina covid lai chatna khwaidagi hena sokhalaba lebak singi manungda USA na ahanba India na ani suba amade France na suba da lairi awang nopok state singi oina su Assam na ahanba Mizoram na ani suba amadi Manipur na suba da lairi.